Housing ahan maru oiba pau. 46 Cycle Assembly Constituency ki INC candidate Linkham Haukip ki Korengai da leiba masagi yumda pangthokpa firal chingkhatpagi thauram nung thomjinduna thugai khiba thodok asi MPCC na yamna kana yaningde hairi. Manipur da Santi Laina Mikap Miracle Yaudana Punsi Hinge Haiba Tarabadi BJP da vote PBU Haina ngasi Chief Minister N Birena Haikre. Amasung India gi apunba misingi saruk ayambadi lau singubana mapung oiba sinfam ori maramaduna Laumi singbu yokhatpa amasung mateng pangba haibasi RPI gi thodangni haina Union Minister Ramdas B Atwalena haikre. Pau sandongna pizari. Haukiba tang tara marida 46 Cycle Assembly Constituency INC candidate Linkim Haukip ki Korengai da leiba masagi yumda tarani thoi suba Assembly election ga mari lenana firal chingkhatpagi thauram pangthok ningai da masana masabu Chief Minister gi OSD officer on special duty ni haizaba amaga loinana lekai gi mioi singna nung thomjinduna thoram thugai khiba thodok asi Manipur Pradesh Congress Committee MPCC na yamna kana yaningdaba fongdorakli. Ngasi Congress Bhavan da leiba Rishang Kaising Media Center da AICC Manipur in charge Bhakta Charandas amadi AICC Senior Observer Jairam Ramesh yauna pangthokpa paumi singa unaba amada 46 Cycle Assembly Constituency gi INC candidate Linkim Haukip na hai numit aduda mahaki worker amadi machanupa bu phukiba asi yamna hakchin na lawi firal chingkhatpagi thauramda ayet apan piduna thokliba thodok asi ahanba oigani nupi candidate ama oina asigumba thodok asi yaningde asigumba hingsagi thodok asi amukhana thokhan biganu haina mahakna appeal tawki yam kana honari ya balawdana akoigi madam Linkim Haukip hoigi yumda pangthok jabani hoi candidate ama oiraga yumda flag hosting toba yade habasidi ai tadre ahan badabani aduda violence jam leye makoi nung honjinba kojinba yam leye adugumba mayam do eki election secretary na sunam khigani aina haining badi Manipur sini puna makni loina makni nungsin janan na lemin naraga election ni khanaba chainaba punaba tawbasi nupi candidate ama oina ayam pamjade flag hosting numita aigi icha phao ina ising lawa thabda phubire adugumba tawbadudi aigi damakdi aina khanbadadi yam phatte haina khan kana oiruso ina hygiene ningbadi Manipur da leiba makaisi koi Manipur gi mi nadra asida ama tawraga ama phunaraga chaina basidi chumde iyumda flag theppa yade aigi poster kaino tawba yade haibasidi asidi yamna nungaitaba thodok ngasi sekmai kendra gi BJP gi mirep oiriba haikham dingo singi firal chingkhatpagi thauram pangthokre khurkhul da leba dingo gi yumda pangthokiba thauram aduda Saruk Yakiba Manipur gi Chief Minister N Birena haiki lamdamasida Santi Laina Mikap Miracle Yaudana hinge haiba tarabadi BJP da vote PBU chahi tara manga chupna ahingda kang marakta tumlamba Ima Ibel Singh ngasidi famungda kokkamon ga tainana hipa fangli BJP da sarkar amuktang pahalu miyam gi awaba kokhan gi haina lauthokpa leiki loinana BJP na lengak paibadagi chahi manga asida awonba kaya uba fangle haina su CM na fongdokhi ngasi gi thoramadu da Rajya Sabha MB Laisemba Sanaza was Sarukyaki. Narang lain dengan pasal itu berdegi. Vote piba hai kita betuki ni apa mamangga. Ngasih dia hau kita sahi manga dah ikut na vote piba hai hau kena dingku dah vote piru berdegi. BJP ki kunat koi kahan laga. BJP ki koi adu kumba. Coalition government na siyambadagi at least imagine kamungda mon khanga ka tumadi phangeba matamama dadi numit kitang tarak ko dai koi gang na apoi ki electrical ki pole do kinga post do kinga da gari arang mamala ko da masak khangda mamala ko da question jena raga ai gi nupa se ai noi changwa noi imung changwa ibungo noi imung changwa tar ka da laikai no pi ma yang option laga
Kang Marak the Lega Iwa, Amadi Puroiba, Isazing, Sangamineva. Nasi Sangi bro, Nasi de Quina Sangreko, Nasi di Birena Sangreko, Mayam Imung in the Tomeko. Kurai ACG Republican Party of India Atwale RPI Gimire Oriba Kagopong Kamba Singi public meeting among us RPI Kurai Union Sinduna Kurai Gi Ima Lai Kuremi Mandopta Pangtokri. Thoramadu the Union Minister of State for Social Justice and Empowerment Amasung RPI Luchingba Ramdas B Atwale RPI AG Norris Observer Binod Nikolze Amasung Kaisamtong ACG RPI AG Mirep Mahesor Tongauzamsu Sarugyaki. Ngasi Thoramadu Gamari Lenana Minister Ramdas Nahaiki India gi apunba misingi saruk ayambadi lau singu bana mapung oiba sinfam ori maramaduna laumi singbu yokhatpa amasung mateng pang bahaibasi RPI gi thaudangni RPI na awana tarba amasung tola tarba singi damak lebli Kurai Kendra gi RPI gi mirep oriba khamba Larik Laisu Yamna Haiba Misak Amani, Mahaki, Miding Makada Kurai AC Asi, Chokotpa AC, Ama Purak Pangangani Haina Mahak Namakatana, Fonduki. बहुत बड़े रिपीटेड आदमी है जिन्होंने यहाँ बहुत बड़ा काम भी किया है हमेशा मतलब उनका बहुत बड़ा एक्सपीरियंस भी है और 3 साल तक उन्होंने नौकरी भी की है और उसके बाद समाज की सेवा भी की है घर घर में जाकर बुराई के घर घर में जाकर आपको बताना है और संवाद Oidam Kendra Republican Party of India Atwale RPI AG Mirep Oriba Laitonzam Brozengi Yumda election meeting ama pangtokre. Meeting to the Union Minister of State for Social Justice and Empowerment Ramdas Atwale amadi RPI AG National Secretary amadi Manipuri Unit ki President Mahesor Thongnauzam Oinam Kendrick Election Committee ki Secretary amasung President Singna Dais Tafamki Thoramadu da Ramdas Atwale na haiki RPI hariba party asi Kendra da Sarkar pariba Modi gi lengakta yauriba party ni aduna RPI da vote PBU Manipur gi amadi Kendra asigi thabak tawgani Tungda Mirep Oriba El Brozena Haiki Masagi Chahi Humfutara Helaba Tabak Paiba Ngamlaroi Daba Amadi Assembly da Wa Ama Fawang Ngamlaroi Daba Mioi da vote Bibiganu Naha da vote BBU Anoba Awonba Purakpa Ngamgani. Sagi Achinba Amadi Natamaka Kakuyula Therefore, 9 seats we are contesting the election. Another seats, 51 seats we are supporting BJP. But in this constituency, BJP's candidate is also there. But our candidate is comparatively very strong than another all candidates. And therefore, appeal to all the voters from this Oinam constituency. They should think about like Gonjam and RPI. RPI is a very good party. RPI founded by Dr. B.R. Ambedkar. Dr. Babasaheb Ambedkar was the constitution, he was written the Indian constitution and he is also the leader of RPI, Republican Party of India's leader is Dr. B.R. Ambedkar. Dr. Ambedkar was very strong man. Dr. Babasaheb Ambedkar was fighting against the injustice. Dr. Babasaheb Ambedkar was fighting against the inhumanity. Dr. Babasaheb Ambedkar fight Lakadoriba Manipur Assembly Mikhal Gidamak BJP gi manifesto ngasi Fongkri. Masigi mamangda National BJP President JP Nada ngasi Imphal da thunglakhi. Manipur gi Chief Minister BJP gi Luchingba Singh Ajay Jamal Sambit Patra A Sarda Devi RK Ranjan Ashok Singh amadi atai Minister Kayana Nadabu Imphal Airport ta taramna oki. JP Nada asi BJP gi manifesto lising ani kunithoi Fongbaga mari lenana Imphal da lakhibani hairi. Ngasi Chingmairong da leba Classic Grande da JP Nada Chief Minister N Biren BJP Manipur State ki President A Sarda Devi Party asigi National amadi State ki Luchingba kaya yauna BJP ki election manifesto Fongkre hairi. Been taken into consideration was 158,600 suggestions. Sekmai Kendra da BJP ki Mirep Oriba MLA Haikam Dingo da
Lakadoriba Assembly Mikhal Asida vote Piganu Haina Chejai Chakairamba Mioi Mari Sekmai Police na Luchingba Tim Amana Kendra Sigi Manung Channa Leba Mafam Amada Gifari Hari Mioi Mari Adudi Fumlau Mamang Lekai Degi Fizam Amuba Jahi Humfutaret Apopa Laikidraba Lebak Macha Fumlau Kairoi Maning Lekai Degi Sagol Sem Kumar Jahi Humfutaret Apopa Laikidraba Nungshi Lekai Asimakta Degi Chanamba Muba Jahi Humfu Humdoi Apopa Laikidraba Yai School Amasung Kundrakpa Ningthem Jahi Nifutaret Apopa Iboyama Kawi Matang sa Tenba Break Amalominasi Karigumba dom yumda laiba anaba singi hida kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience laidaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna kunmari chukna adum yumda latuna hida kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience laidaba doctor amadi nursing tuna mating pangzari akupa marol gidamak Medline ge helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi Breaking matung na makataba pau pisari. Mitaina Segdul Trap Chan Bahaibasida process ama changi amasung analysis tawgadaba maramna manifesto dadi hapte. Upspa Haibasisu Center gidi normal routine oibana masigi matang su manifesto da haptre hairi. Wafa masingrang nungtil state BJP gi office da paumi singa unabada Union Minister of State Education amasung External Affairs oibada natana tangkak ani thokna pangthoka doriba tarani tui suba Manipur State Assembly election da BJP gi manifesto committee gi chairman su oriba Dr. R.K. Ranjan fongdok khibani. Mahagna paumi sing da makata na haiki awang nongpok lamdam gi infrastructure sing yamna sontharibana Masibu semgat sagat pada ngamgadaba midyeng thamduna honagani haibasina manifesto da maru oina haple haiki. Committee of Civil Societies Kanglepak CCSK na All Manipur United Clubs Organization amuko gi president oiramba Korimayum Timirzu Rahman Elias Keti Rahman Elias Tamina Lekidabada awaba fongdorakli. Keti Rahman amuko gi president orambata natana laminariba civil society organization singa afaba mari thambiramba amasung apunba lamdam Kangleipak Manipur amagi wakalon khanbiramba miyam gidamak kathokpiramba misak amani haina CCSK gi organization secretary Laikhuram Jayantana thadorpa cherola man hairi cherola duna makha taraduna iramdam Kangleipak ta khwaidigi chauna ahongba lakpa asigi manungda lamdam asina namfuda Bharata tinsin khraba matungdagidi chana Launched Laibak Wayel Amadi Lengak Londa Matak Maka Ontok Kiduna Mikapon na Lerba Kunai Amagi Punsirol Amada Lerakliba Ahongba Asigumba Singdagi Nantok Naba Miyam Amadi Miyamu Mai Jumbiramba Kanglay Lamdam Asigi Kenaba Community Kayabu Punsin Dabaya de Haiduna Matam Kaya Hona Biramba Amadi Matung Tarakba Luchingba Kayabu Makong Sombiramba Mitay Pangal Singi Maraktagi Achangba Taumi Keti Rahman Laikidabada CCSK gi component body singi oiba mifama mafamduna Laikidrabagi Tawaina Sembiba Mapugi Nakta Ingna Chikna Lairunabagi Damak Haina minute Anitumina Leptuna Taunijakre Haidi. BJP Manipur Pradesh ki Hanagi chief spokesperson Chongtham Bizoina court da Tharakiba Sud Amaga Mari Lenana Ngarang BJP Manipur Pradesh da Sumon Thakre Chongtham Bizoina Pantif Oiduna Amasung BJP Manipur Pradesh na defense oiduna civil judge junior division Imphal West wanda tharakiba sud adu specific relief act 1963 gi section 34 gi makhada tharakibani court na wakat adu kupna tarba matungda defense ta sumon thaba galoina na thasgi kunmari fawb gi manungda court ta pakum pirak na khangan khai aina thingraba Meghalaya gi lalhaglu hainiu trap National Liberation Council HNLC ga Santi gi wari sanana bagi damak warib launaba ngarang Meghalaya gi Chief Minister Conrad K Sakma amadi Union Home Secretary Ajay Kumar Bhalaga mifama mapangthoktuna unakre panbayabadi numit kharani gi mamangda HNLC ga Santi gi wari sanaba pamagi wafam ama haudorakhibani
New Delhi dagi video message ki khutang da Chief Minister Conrad K Sakmana mifam adu yamna positive oiba mifam ni hairaduna makha taba thabak sing lokhatkani haiki adubu hauziki oinadi plan asigi akupa marol haidokbagi matang chadri haina su phongdoki South Asia Tourism Portal gi matung inna ISNLC asi Khasi tribe khaktagi oiba lebak ama semnabagi pandam da English ama chamapan mafuta tara likhat khibani hairi ngasi Imphal da phongba pawche singi maroiba pawkhara yengminasi Tangai Express BJP ki campaign da Chief Minister Ukhrul Jiribam da vote khongkre NPP na luching balaingak semgani Joy Kumar BJP ki election manifesto ngasi phonggadori BJP ki laingak makha da lairba hingba ngamloi ibobi pokna fam miyam na BJP thagalabadi tangkhul MLA da minister pigani CM COVID ki athing ba lakthok na ba center na state singda khangan kre State asigi kari awat apasing lairi yengba center gi luching ba sing lakpani sarda MPSA na Manipur gi miyambu BJP dagi kangani ibubi Huyen lampau BJP na MPP bu sonta hanna ba honari ngaida leiba ki thaba amata tawramdre Joy Kumar Progress ama changbani na ST list ki wafam manifesto da hatre afaspa su center gi normal routine oibani na hatre Dr Ranjan Hat panatana pambai leite haibasibu politics la biren Home Guard Association na ECI amasung ECO Manipur bu thagalakli Naharol gi thaudang leibak asida COVID ki case hantharakpana center na state singda ahenba athingba sing lokthong na ba khangan kre Manipur Assembly Mikhalga Mari Lainana Mizoram State Armed Force ki company tara thunglare Congress matamda mi amata thaksi khasi khangnade Security na lambida naha kaya faraga hangoi chonghan khiba kaudri CM MLA dingo da vote piganu haina chezai sairamba miyoi mari police na fare Aroiba da maruiba paw mokhana 46 cycle assembly constituency ki INC candidate Linkim Haukip ki Korengai da leiba masagi yumda pangtokpa firal chingkhatpagi thauram nung thomjinduna thugai khiba thaudok asi MPCC na yamna kana yaningde hairi Manipur da santi leina mikap mirau khol yaudana punsi hinge haiba tarabadi BJP da vote pibiu haina ngasi Chief Minister N Birena haikre Amasung India gi apunba misingi saruk ayambadi lau singubana mapung oiba sinfam oiri maramaduna lau mi singbu yokhatpa amasung mateng pangba haibasi RPIA gi thaudang ni haina Union Minister Ramdas B Atwale na haikri matang sa Pony TV na pizaba nungthil gi Manipuri pau loizare yengbidaba pumdamakpu amukana khurumzari